ngase phong tungan Manipuri si phong sing amasung thokiba thagdo wathok sing digi maru ebi I pau sing khonga sarga Manipur top channel gi maikei gi myam na thamjagi ahan bada sanalaibak phong maru ebi pau khra na myam na thamjagi drug lalon begi case ta sena badagi Lotkhre ba ASI ani thabak tagi suspend tokre mayai ka drug season ba personal sing force retirement tongani state minister Hokriben mit krani ki mamang na lelong dagi drug lalon ba miye ani police na fagat no wang pang sa tabada Manipur police ki ASI ani sena ram badagi thabak ta suspend tokre makhoi ani mak lot ki badagi phana na ba police na thabak pe kre mayai ka drug season ba Manipur police ki personal kudima force retirement tongani haina state minister en Biren na phongdokre wapamasi State Minister Secretariat mamang na pangtukiba advancing Northeast carriers on which lamthabagi tharam amaga mari leina paumi sing na phongdokibani paumi sing na wangang na duna State Minister na makhata na hai lelongdagi drak ka kona na fogalaba miyai sing nimit nini humni supna wangpang sathabada ASI ani sene habigi wapam asi phongdorokibani hairiba police personnel sing asigi manungda amana Imphal East ki narcotics ta housing ASI oina leiriba MD Tamizu Rahamani loinana atopa amaduna Technopal ASI oina puriba personally maki maming lefamdi hausu phawi oina press na phangba ngamdri makhoi ani mangasi suspend tokre loinana imung manungi miyoi singda pau piduna police ta surrender tona basu khankre adubo hausu phawa police ta samjarak palaitri maramasina athuba matamna makhoi bu phadana logyoba action chapsana lokhatuna thabak tagi terminate phawa tawgani hairi Permission hangbu wangi pakum piraduna State Minister na makhata na hai Manipur Police ki personal kaya mamang na drug case sienna mamasu masamak mayai ka drug sab na singbugi thagdo kaya marum laikre masida logyo ba action sing lokali makhata ba su asigumba thagdo si thoktana ba mari leina ba official sing na akan ba yathang piduna komna yengsinangani loinana police department leidiba personal singi manung mayai ka drug season ba yaurabadi makoi bu sak khangdoktuna khudak force retirement pigani sohari makasa tarak poina to papaw mana Manipur covid ki positive oibasu active oibasu ama polaitre state asida covid lakshan mangamle Dr. Rajo Manipur hoki ba pungkun gi mari asigi manung sumi amata covid positive oiba thengna khidabaga loinana state asida laiset asigi ani suba wave lakraba matung na ahan boina active case 0 da leiduna Manipur covid positive oiba mi amata hauzuma ki oina laitre state asida covid laiset ki phibam hainingai leitana phagale hoki ba sayol ama khara hena covid positive oiba amata thengna raktre Maramasna laiset asi lamdamasida mapung phana lakshile habi yare haina Manipur lenga ki health services ki director Dr. Kerazona phongdokre paukshi siga akhanana wari sanabada mangna hai hokibu kumja english ngani ga kungi March thadagi state asida covid ki laiset ki ahan web sandokpa horakra batungda sai khudi adugi October November thadagi laiset asigi phibam kharamakai laksin mangamlaki Marasida state asida covid positive oiba miwe amata laikidaba numit ama yauki adubu kumja english ngani ga kungi mathugi April gi anganba saruktagi state asida covid-19 gi delta berena thuwanba ani suba web yorakpadagi di positive oibigi sang so hainingai leitana wang khalakpadana tana misi mina thopagi sang so angakpa phangna wangki asumna lakpa sina sayedugi oinasu November tha adu waida laiset adugi phibam khara makai safaraga salibasai kumza english ngani ga kungani thoigi anganba sarukta covid laiset ki ahum subu web laki ahum subu web asigi omicron berena thuan boy bamaramna ka hena khudong thiba nangkide haina lawbi asumna state asida covid ki ani su web lakraba matung laiset asi positive oiba mi amata leitaba haibasi ngasi gi asina hanmani state asida hokiba sayol ama khara hena covid positive oiba mi amata thengnadabadagi active case asi ngasi 0 da thamangam ngamlibani Makata na lakaduri basayol amarom si state asida covid positive oiba mi amata thengnadrabadi laiset asigi strain asi mapung fana laksinduna state asi covid free state oire haina laukthokpa yare maramsina sigo phibam asida thamnaba miyamna makata na mask sijinaba hand sanitizer sijinaba khutsa toina hamba social distancing ngakna singba kanglon sing makata na satpiba matoktai state lenga ki mai ke digisu house state asida covid laksin mangamlingai sera asida ahian bathabak thorong sing paikhatuna tungda laiset asi amukhana sandoroktana bhona gani loinana atopa covid ki anoba Biren sing tholak patarabasu state asida soondana ba angamba thakto hona gani so haiki makasa tharakpoina atopa pawmana laingoi gadi talo lamba drug fare
Lilong atau khong area de May ka drug puthok pusin tawre haibigi pau phangmadagi Thobal Police Commando gi team amana thibu humbigi thabak sa thabada laingmoi thanna yawba truck amagi manungda May ka buchinja oina sijinanaba Golden Phosphate Cups bora kaya marum phagat pangamkhre Police tagi phangma paun hai akaknaba paw ma phangmadagi commando gi team asina Lilong atau khong area da thibu humbigi thabak sa thabada makak mayum Baharul Islam sai kungataruk kauba atau khong mamang lekai digi miwe magi yumda khamduna thamba laingoi thana yawa truck amada polam singa si yoramba thengna rakhibani bora singa duda Golden Phosphate Cup siri bottle lising nipal nga sani pan nga taraga nito yoramba thengna khisu haidi amasum khudakta makak mayum Baharul Islam amasum truck registration number MN04 5738 ka loinana polam singa du Lilong Police Station sinna duna case lokatre loinana makataba thibu humagi thabak sa thakre su haidi Makasa tarakuina to papamana MR IRB da mayai ka drug phaba yabagi power sinakre Manipur Police ki ahan boina Manipur Rifles MR amasum Indian Reserve Battalion IRB gi Zamandar natragana masigi matakta leiba police officer singda Narcotic Drugs and Psychotropic Substance Act 1985 ki tungan section singi makhada mayai ka drug phaba yabagi matik mangam sinakre Manipur lenga ki Home Department ki Deputy Secretary Home Roji Rajkumari ne thadorpa sirol manhai MR amasum IRB gi personnel singna drug phaba yabagi ayaba si Manipur gi governor na pikibani loinana state asigi official gazette hek phongbaga sana bahugani Manipur lenga na sangshilibu war on drug mai pakanana bagi panamda mayai ka drug sing phaba natragana masigi likhun sing thibada police khatir sinabagi muhutta MR amasum IRB gi personnel singsu sinnana ba phidep lorokpani anobalenga ki yathanga si hek Narakpada Manipur da police personnel singumna IRB amasung Manipur Rifles ki personnel singsu mayai ka badrak phaba horok lagani makoi kadigumma matamna thabak tawbada police ka hidan narakpa phawba yabi go ithokpa lehele Manipur lenga na thokiba yathang asigi matungina Manipur police amasung IRB ki officer sing yawba team da sinnaraba thodang sing adudi NDPS Act 1985 ki section 41 subsection 2 gi makhada warrant issue amadi authorization ki matik mayai section 42 gi makhada singnaba mafam amada warrant amadi authorization yaudраbasu sangduna thibu humgi thapasa thaba singnaba mi phagatpa section 23 gi makhada miyam tinma mafam digi drakamari laneba polam singama sum senaba mi sing phagatpagi matik mayai section 44 gi makhada popi ganjana singma thapam singna sangduna mi phami pun sathaba amasum thibu humba sathabagi ayaba pire Section 49 gi makhada gari asat auction khamduna singnaba sing sek taw yabi ayaba section 67 gi makhada officer aduna pai diba case aduga mari leinaba mi sing kokhatna wangpong sathaba yabi gi ayaba na singba matik mayai kaya marum spidi hairi hena su pausna phongdorakli atopa pawmadana forest area da lediba khul sing takthokna ba thorang paikhatpa hokre BJP na lusing ba ano balenga silakpadagi lam khopsinduna yum kai sajinba forest area da nauna kul tasilakpa sing kokthokna popi thajilakpana singba thingmagi saru amawaina forest area da lediba kul khra takthokna ba thorang paikhatpa hokre Manipur Forest Department gi Bistupur Forest Division gi DFO Rebecca Soibam na thadorakba sokos notice aman hai Taren pokpi Tamenglong protected forest area da kul khra tasinduna lairi Hairiba khul sing asigi matik saba document sing puthokuna hanadagi hauna maphamadu khundarakpani haibigi sapsaba khudam sangdam sayol amagi manungda pigadabani hairiba matam asigi manungda document sing pikhalakpa ngamdrabadi matik saba madi sanabiyaba se sang amata laitre haina lawgo loinana khul sing adu nauna lam khopsilaga khundarakpa encroacher ni haina lawgani amasum taren pokpi Tamenglong protected forest area da tasile hairiba khul sing adudi Cortland Village S Laisang Longa Koireng, Lonjang Village, Thangonbung Village, Bijang Village, Lonjang, Namthajang, I2 amasum Lungchin Village ni haidi hanisu paus na palakli. Atopa paw madana sahi mga sida pumnaw nawa Manipur ama semgani Biren. Manipur da hanadagi sa naduna lagaba 60 masida anumak sa alabadi Manipur asi semda powagani. Anoba Manipur ama semna bagidama anobu 60 amada pupa tayo haina sa Minister N. Biren na Fongdokre. Impal Hotel Sangai Hall pangtok kiba subdivisions developments monitoring mission gi madana pangtok pa
orientation workshop to wa ngang laduna se minister na hai BJP gi ani super lenga sina sahi manga sida mipum khudimak manaba miyeng di yengba amasum sa manaba sa thung phangba pumnau nawa manipura ma semna bo honari haujik sa liba speed asida official singna sa labadi soiduna mai pakani mauna makhatana hai lenga ki official singi promotion security na singmada misang sanga yenglaga thabak tawduna official sing nungaitana ba thabak amata tawroi lenga na sana gadaba transfer amasum posting gi anauba kanglon semkhre masi juna madagi sana ba horagani lamdam masida senja tumja mutana bagi dama staff selection board lingduna thabak longnaba goreb Lotkhre hanisu paus na palakli atopa pawmadana mimanadarabi phamlanaruba ma jail yokre mimanadarabi sai nauribi nupi ama phamlanabada sienabani haiba miyoema ngasi judicial magistrate first class Impal East na jail thasinkre korasna jail thasinkrabe 21 adu Impal East ki mafam amadagi yengkhop megasandra sai yangkhai gi nipani hiram sigamari leinana victim gi apok pine Impal East women police station na thasi taraga trukta iba complaint ama pislaki complaint adu 21 asina ma ki masana pi miyanga mimanadarabi asi khudong saba lawduna phamlana bikre haina pali complaint adu gi matungina police ki kangbu man 21 asi thasi ki taraga tre ki nungthil pung ani rom tabada mathau taba formality sing sa tharaga phakatki police na 21 asi buang pong sa thabada complaint na thamlak bi buwa pham sing ya jaki police ki mekedi gi makhata na thijin humjin bada victim asi taraga manga room tamak ngairami loinara mi taraga mapan na mathau taba medical gi examination Jenims ki FMT department na pangthok ra hadi kone 21 asi bunga sidigi hauduna mathang tha June ahum pawba numit taraga manga ni jail la laina ba khankibani maike ani maktagi thamlapu wafam sing ko na taraba matungda 21 asi nupi kaya lon bayauna nupi da toina sigum makhal gi thabak sing sathaba miyeni mauna sahi nauribi nupi amada satharam liba thaba sisu yamna tamthiba ama oiri maramaduna mapu makhatana thijinu khumjin bada mapung fanabgi damak judicially custody rima laure hanisu makhata ki hadi atopa pawamadana lai haraubagi tangkhul sabada mawong maril tadabu wakhan taminakre umang lai haraubagi thoramda tangkhul sabagi matana mausarigi satnarakpa masat kaina maring marang mongda lana ugadaba thawong sing satharama tangkhul saba miyema ina jokhat lufna kakhotna wakhal taminakre hiramasi gi matang na tidim lambigi wohengbam lekai de leba lubasi gi office ta pangthoki ba pawgi mi phamaduda lubasi gi general secretary soibam pibari na hai lubasi na kakhotna wakhal taminakraba tangkhul saba miyedu gi maming sorokhaibam hiroji sei kunthra gatru apokpa ingo kawi lamsang police station gi manung sana leiba lairen kapi mele kai digi hiroji hari ba miyesina kaksing district ki manung sana leiba pangal tabi da leiba shabada hanadigi leirakpa masat kaina mawong maril naidana lana ugadaba thawong sing sathakibani haidi lubasina wakhal taminarabe hiroji hari ba miyesi utra sanglendagi pena khongba masu maibe saba oina panthubi leifam gi lai haraubagi thoramda tharamani lamdamasigi puwari yamna marueba laining laison gi thorama lai haraubana oiribani masigi matta lamdamasida khunda minariba singmi tamigi marakta yamna marueba nungsinaba masum amata oibigi mari sagaliba saru amasuni hanis phongdoki makasa tharakpoina huyelan pawdo phongba marueba paw khara memna thamjagi nong hanglabasu mafam kyada thumjinkiba isingi imai hantharaktabagi khudongsadabasing mayonari nambol maikede yum sangwarom isingi sawgi awaba mayonare DPU BO hawkhiba numit 10 rongi mamangdagi Manipura pre monsoongi oirabasu nong leptana surakhiba maram oiraduna mafam kyada isingi saw thonduna thumjinkiba isingi maigi phibam ngarangdagi hawraduna nong khara khara hangba hawraklagasu hantharaktabagi khudongsadabasing adumak mayonari loinana Nambol Turel gidi masigi torbana foot yankairom park sauna Nambol makha lekai gi khundol da kaibidigi sen tharakpa isingna maike song yum songarom ising thumjin kibadana tana ngagi pham kya sa thumjin khre hauji phawbada nong hangba hawraklagasu thumjin kibi isingi mai handaraktabadigi miyamna sathok sasin tawba yauna atai khudong sadabasing mayong nariba mafam singi manungda Impal East District ki Deputy Commissioner gi office complex yauri masidana tana district asigi Henlum gi office complex SDO office zonal education officer zone 2 gi office agriculture office khaktana tana Porompat police station modern college amadi Jenims complex na singwa yauri adubo akwan bigi mafam kharadi isingi mai gi phibam tamna tamna hantarakpadi hore singjumai PS ki mamang thangba masum awang thangba sarukta leiba yum amadi leirak lambi singi singna thumjinduna leirakhibadu mayeng khara taraklagasu sapsana mausa gi phibam na hanjalakpa ngamdre
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯁꯤꯡꯒꯤ ꯃꯥꯏ ꯍꯟꯊꯈꯤꯗꯨꯅ ꯀꯪꯐꯥꯜ ꯎꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯂꯨꯄꯥ ꯂꯥꯈ 10ꯗꯒꯤ 30 ꯐꯥꯎꯕꯒꯤ ꯒ꯭ꯔꯥꯟ ꯄꯤꯅꯅꯕ ꯈꯟꯅꯔꯤ ꯕꯤꯔꯦꯟ꯫ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯅꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10ꯗꯒꯤ 30 ꯐꯥꯎꯕꯒꯤ ꯒ꯭ꯔꯥꯟ ꯄꯤꯅꯅꯕ ꯂꯩꯉꯥꯛꯅ ꯀꯟꯅ ꯈꯟꯅꯔꯤ ꯍꯥꯏꯅ ꯉꯁꯤ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯕ 19 ꯁꯨꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯤꯡꯊꯝ ꯀꯨꯝꯍꯩ 2021-2022 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯒꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯂꯝ ꯑꯁꯤ ꯑꯈꯟꯅꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯛꯇꯒꯤꯗꯃꯛ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯅ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯗꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯉꯛꯂꯧ ꯄꯤꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯝꯗ ꯁꯤꯟꯃꯤꯠꯂꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯣꯠꯊꯍꯟꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯛꯄꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤꯕ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯈꯣꯡꯖꯦꯜ ꯁꯣꯟꯊꯔꯛꯂꯒꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯡꯂꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯤꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯄꯤꯔꯤꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯈꯨꯠꯁꯝꯅꯅ ꯍꯣꯠꯅꯒꯗꯕꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯀꯥꯡꯕꯨꯅꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯂꯤꯂꯥꯁꯤꯡ ꯄꯨꯊꯣꯛꯄꯤꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯗ꯭ꯔꯒ ꯀꯦꯁꯇ ꯆꯦꯟꯅꯕꯗꯒꯤ ꯍꯧꯖꯤꯛ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯅꯤ ꯁꯔꯚꯤꯁꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯃꯥꯡꯗ ꯀꯦꯔꯤꯌꯔ ꯑꯣꯟ ꯋꯤꯜꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁ ꯅꯝꯊꯥꯕꯒꯤ ꯊꯧꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯝꯂꯒꯗꯤ ꯐꯣꯔꯁ ꯔꯤꯇꯥꯌꯔꯃꯦꯟꯠ ꯄꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯤꯂꯣꯡ ꯂꯩꯍꯧꯈꯣꯡꯗꯒꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯅꯤ ꯇꯥꯃꯤꯖꯨꯔ ꯑꯃꯁꯨꯡ ꯔꯤꯖꯋꯥꯟꯕꯨ ꯃꯈꯣꯏ ꯃꯁꯥ ꯂꯥꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯒꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥꯂꯦꯟꯗ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯒꯦꯠꯁꯤꯡ ꯅꯠꯇꯅ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯒꯦꯠꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯜ ꯂꯧꯔꯦ ꯍꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯤꯡꯅꯕꯒꯤꯗꯃꯛ ꯅꯥꯒꯥꯂꯦꯟꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯑꯅꯧꯕ ꯊꯧꯁꯤꯜ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯆꯦꯛ ꯒꯦꯠꯁꯤꯡ ꯅꯠꯇꯕ ꯅꯥꯒꯥꯂꯦꯟꯗ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯒꯦꯠ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦ ꯑꯂꯥꯝꯅ ꯉꯔꯥꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ MLA ꯔꯥꯃꯦꯁꯣꯔꯒꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯔꯤꯇꯟ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯁꯤꯟꯅꯅꯕ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ MLA 60ꯒꯤ ꯃꯅꯨꯡꯗ 19ꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ 33 ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯀꯣꯔꯠꯅ ꯂꯧꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯈꯟꯅꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯑꯀꯛꯅꯕ ꯃꯇꯝꯁꯤꯡ ꯄꯤꯔꯗꯨꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯂꯛꯄꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ 33 ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯒꯤ NPPꯒꯤ MLA ꯑꯣꯏꯅ ꯀꯥꯔꯛꯈꯤꯕ ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4ꯒꯤ ꯃꯊꯛꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 5 ꯑꯣꯐ 2022 ꯉꯁꯤ ꯂꯧꯈꯠꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯊꯛꯇ ꯀꯟꯇꯦꯝ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ PPS ꯑꯣꯏꯕ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯋꯥꯏ ꯗꯦꯕꯦꯟꯗ꯭ꯔꯣ ꯆꯍꯤ 94 ꯑꯄꯣꯛꯄ ꯋꯥꯏ ꯏꯕꯣꯌꯥꯏꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯗꯨꯅ ꯑꯣꯛꯇꯣꯕꯔ 19, 2018ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯁꯔꯚꯤꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯤꯕꯕꯨ PPS ꯑꯁꯤꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯅꯝꯕꯔ 132 ꯑꯣꯐ 2020 ꯐꯥꯏꯜ ꯇꯧꯔꯛꯇꯨꯅ ꯁꯤꯡꯅꯔꯛꯄꯗꯒꯤ ꯀꯣꯔꯠ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 6ꯇ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯃꯍꯥꯛꯄꯨ ꯁꯔꯚꯤꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯀ꯭ꯋꯥꯁ ꯇꯧꯗꯨꯅ ꯆꯠꯅꯍꯟꯗꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯇ ꯍꯟꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯁꯁꯄꯦꯟꯁꯟ ꯃꯅꯨꯡꯗ ꯃꯉꯣꯟꯗ ꯐꯪꯍꯟꯈꯤꯕ ꯁꯕꯁꯤꯁꯇꯦꯟꯁ ꯑꯦꯂꯥꯎꯋꯦꯟꯁꯀꯤ ꯆꯥꯗ 50 ꯌꯧꯗꯕ
सेंफमसिंग थानिगी मनुंग पिथोकनबा खनख्रबसु थबक तो ओंथोरक्तबगी मयक्ता एसेंबली सेक्रेटरी के मैगजीन की मथक्ता कंटेम्प केस सिविल नंबर 66 ऑफ 2022 फाइल तोरखरे हैनसु पावमनसु फोंदोरकली मकासा तरक्पोइना तो पावमन मणिपुर बिहारी तेली कुमजा इंग्लिशिंग अमगा समापन कुनगनि पाना लाखिबनि लुफ मणिपुर बिहारी तेली सिंगना खुंदाखिबा बिहारी तेली पल्सा कुमसिंग 3321 कुमजा 1928 ni haina History of Maite People's Holy Book lairikta is Kureshwar Khangan ba hal ibungona mayek sing iri teli singna ahongai da lakpa sai chanigi yang kai sore haribu wapamasi lepa sigi puari bu lana uhanduna miyamu lana lamjing nabagi damakta sinma thong amani haina nongpok lainga apunba nupi lupki secretary nongthombam radhamani na thadorak pasirol amana fongdorakli sirol aduna makha tara duna hai tha sigi taraga humdoigi numidang pung nipan makhairom taba matamna khorai ahong pung manakta sakti leraba bom pukhayan kibadu yamna lebak thibani miyam tin mafamna bom pukhayan duna misa miyam aki tujung pukhan bigano mirakta bom pukhayan bigi muhutta nungaina daba piendaba kya lairabsu sumthukna bigi tanja phangalo masida aso apan yawkhibadu nungai taba phungdoksadi lamdamasida khunda minariba phurup singe marakta nungsinadana singsep thariba sisu khudaktagi lepiyo थोकिबा थाउदो दुगी मतंगना सोशल मीडिया रा थागलखिबा वीडियो फुटेज अमदा मिया मरक्तगी मियोय खरना ngangliba wangang sangang amadi Manipur police ta moral sapo wafam phongdokiba amasum lamdam siki mihut ama oiriba MLA phawba utkiba thawong mayamadu awuba ayengba singna yamna thamoi sokna nungaikide asumba yauduna puwari iba yaroi puwari ga sagonaduna laklaba malem imani ariba singpa turel amadi ariba khongnang pami myam asigi puwari amadi lairibani puwari habisi ariba mayam ama tasilaga irambani maram asida aikoina ngangningi hainingi haiduna su panghaida haijin bayaroi wa ngangbada lepak myam gi ihul khangna ngangadabani hairi haina su phongdoki atopa pawmana Bengal gi minister gi masanipi ozagi phamdagi dismiss tawnaba Kolkata High Court na direction pikre West Bengal gi education minister Paresandra Adhikari gi masanapi Anita Adhikari bu khudakta ozagi sinphamdagi dismiss tawnaba irai numita Kolkata High Court ki single judge bench ki justice Abhijit Gangopadhyayna order tokre minister Paresandra Adhikari gi masanapi Anita state na salaibi school singi manungda amagi political science ki oza oiduna mairoi sing takpi tambibi gi thabak tawribani Kolkata High Court ki order dugi matungina Paresandra Adhikari asi loan yadaba mongda merit list maming yaukidaba amasum personality gi test phaw saru yakidaba maki masana pibu government school amada oza ohenanabagidama illegal oiba mongda recruitment sathakibaga mari leinana Central Bureau of Investigation CBI na thijinduna lairibani Justice Gangopadhyay gi bench na Anita Adhikari dama ki appointment gi matam phawbada phangkiba tolop estimate singi matungina Anita na government da thani fugu humdoi gi tolop hangadoriba tolop ki senpa madu Kolkata High Court ki registered submit awgadabani makataba order thoktriba phaw Anita Adhikari ne school adugi premises ta sangdana basu justice Gangopadhyay na order adugi kuthangna khangan ki hainasu pawsna phongdorakli Loisilakpoina Eastern Express ta phongma pawng tanga mem da khapsaramge ZUF ni singna truck driver ahom handmel ama kidnap tawkhibada driver ani thadorakre Jiranong United Friends ZUF ni singna bukulai pai bisingna sel gi demand ga mari leina truck driver ahom ama handmel ama kidnap tawkhre kidnap tawkhrba miyoi mari gi manungda driver ani thadorakre amadi driver ama musum handmel ama di thadoraktre thaudo singarang khopum bazar ZUF ni singna bukulai pai bisingna tata truck ahum gi driver ahum handmel ama kidnap tawkhibani hairi kidnap tawkhraba driver ahum ama di handmel adugi mamingna khumumayum subol sing yangkhai gini thu apokpa case dona laiphamna Andhra Bazar erengbam Washington se kuntra apokpa nongyai laiphamna ningthokong wa number 4 amadi moidang poktagi nikunjani amadi handman adugi maming sapsana khangmangamdre hairi kidnap tawkhiba makhoi marigi manungda driver ani asi ngasi nungthil pung amarom tabra thadoraba driver ani adudi case subol amadi Washington hairi kidnap tawkhiba duga mari ranjana kaupum police station case ma lokotuna thadoroktriba driver amadi handman khungul libegi thabak AR amadi commando gi team singna thiba humbegi thabak kana sathari hainasu pawgi likhuna sina su hairi Ningsing bayai National Highway Impal Jiribam Lambi amadi Impal Dimapur Lambi da sel gi diman ga mari leina khulai pai
singi lalhulup singna driver amadi handelmel kidnap tawbagi thabak kaya sathaba laikre suspension of operation su amasum pistok sathariba lalhulup singna phong na tax khoma amadi highway ani asida saliba gari singi driver amasum handelmel singda miyot minay satabagi pau kya laikre su amasum pistok haibasi lalhauba singna arar mathabak tawbada license pibagumna thoklabra haibagi singnaba miyamna fogale haina su pau sna phongdorakli aduga hauji koina di miyam pau se matang se lusinjarage amasum pathok sagibra soikiba lankiba yawro su miyam ngakpigani amasum matam gi weba maruibi pau singsu miyam dale palaitana update pijarake haina su channel sigi mekedi gi miyam ngam phamna thamjari and thank you.